Meetei Indigenous Thang-Ta and Cultural Institute ke 44th Suba Mapok Kumol ga mari Leinana Felicitation Program AMADI new production BASANTA Manipur classical dance under the 12-year Suba PANGTHOKHI Thoramasida Pukrambam Bilas Director Jawaharlal Nehru Manipur Dance Academy Imphal Manipur Kundrakpam Surchandra Meetei Director Meetei Indigenous Thang-Ta and Cultural Institute Loitongbam Brajamohan Vice Chairman Group Mahal Theatre Imphal gi AMADI Rakesh Nauram filmmaker and cultural activist na athoiba mithunglen oina saruk yaki makha tarakoda Pukrambam Vilasa Phongdorakoda Sariba Rajlila la iba jagoi makhal sing asi ipai puna thambinamba foki natraga lai haraubani haina khangnariba jagoi sidagi puthorakpa ngaktani maramaduna ipai pusinga thambiram riba hanadagi leiriklaba lai haraubase UNESCO da jannanaba honaduna leiri amadi honaduna su laikigani haina thamlakli Machine 2013 December 13 Natural UNESCO na masal khambi dana hari base akoina preserve tawna ba adum thamgani haidna akoina thambigre sumaina akoi manipur gi ipai pusingi thambirama ba haibadi akoina ngasi sariba ras lila saboi makan class ke live singa se akoi gi ipai thambirama ba akoi gi foki natraga akoi lai harau muni haina khamnari ba jago isdagi akoi uthorok ngakani maramaduna akoi gi ipai pusinga thambirama ba hana ro basita ba ahan badagi ren aba कोई लाइन हाउ से यूनेस्को दा सन बाहे बसे आई जेंट्रांस एकेडमी की डायरेक्टर अमोइना थवाया मोना जरी दुबा अदु मोना तरह सुले किने है वो